Plastic waste management gi khongjang ama oina clean and green mission ama gi makhada EcoNetwork Manipur na hairoki tongan ba self-help group SHG Singa khusam naraga lambi sorokta leira konsangda turel torvanda mafam marang khangdana chaitok laga thamlamba plastic ki polam sing amuk khanna kana bahiram singda seasonna bagi adugumba khongthang asiga mari lenena nifutaruk suba oina recycle tawna ba amadi kana bahiram da amuk khanna seasonna ba asok treasures da kutsina krai EcoNetwork Manipur ki President Sinthangamba Laishramna Fongdorakpada hana value leitana lobiramba mafam marang khangdana plastic na mafam khudingmakta chairaga leramba kaya adu ngasidi yamlabasu yamdrabasu plastic khuliba singda kharada oirabasu senfom khara fanghallaga kanaba khara fanghanba asi aduki matik yamna nungai sel fongba khak nataba masina luba nanbadasu masina yamna chawna mateng pangbaga loinena environment kanbadasu aduki matik mateng pangli Leinana tongan ba Manipur gi mafam kaya dasu mafam chana thamdaba hekta langthok lamba aduna maram oirakanda drainage system Singda plastic asi tasilak lakanda khutsen gi ising ichaw faba thokalakpa mapung oina Imphal mayolda adumak thokpa ekoina thengna duna lakli miyamna season nadaba yadabadagi tangai fadana plastic season naba taragasu mafam chana thamsi segregate mapung fana fazana tausi amukhanna kana bahiramda season nanaba khongthang ekoi puna paikhat minasi hundok lamba mai thadok lamba madu tobiganu loinena Manipur lengak nasu maru oina Directorate of Environment and Climate Change Manipur Pollution Control Board Mahut RDN PR amadi PHED nasu plastic waste management gamari lenaba sugumba Thabak Touriba Singda Pukning Thougatpiyu oina pangba yaba mateng pangbina basu thamlakli ton ba toring khungban da direct ponsang da mafam marang khangdana chaikoga untoga thamamba plastic ki problem ching amuna kana bahiram da sinana bagi adum khongthang do nipuga tarulak suboina recycle tawnana ba amadi kana bahiram da amuna sinana bagi dama asok traders da sinajabani yam nungai jabadi ana value leitana lobiramba mafam marang khangdana plastic na mafam khuding ta chairaga leramba kaya do ngasidi yamasu yamdrabasu plastic khulliba singda Karador su senfam khara phangan jaraga masida kana bakra phangan base aduki mati yamna lungai paisa phangma khak nataba masina luba nan bro so yamna chawna mateng pangba loinana environment kan bro so aduki mati chawna mateng pangi tongan ba Manipur gi mafam kya da su pham jana thamdaba ekal langthomba aduna maram oikanda drainage singda plastic sing asi tasilakani kusem gi besing chawbo ko adumaina sing chawbo adumaina thoonba koi Manipur gi mapung ani phan mayon da thingnaba adumai koi thingna dun lakli miyamna sinna daba yadabagi tangai padana plastic sinna biba taragasu mafam chana phajana thamji segregate phajana tawsi amuna kana bahiram da sinana ba adu mafungthang adu koi puna paikhat minasi